Imes waktu ming tabiri basungmu yumnam anuradha devi nei kono nukrum jadi. Hauzai maroi bapauda. Thamoi sengna Manipur amadi center lenga ka anina lan asleban ge harabadi ngasi sulaban mangam gani haina Aam Aadmi Party na thazai haina of Manipur ge bishona thingnam na phongdokre. World Suicide Prevention Day thorampang thokre. Lampangba chatkibadage halakhidraba tibada langna langjin khangtana leikraba malengamba ge mathong mangampang thokre. Loinana Prime Minister Narendra Modi na Lula da Silva da ceremonial gavel Christian aduna G20 summit ngasi loishankre. Hausa Pausanone Pizari. Haukiba Megitanga Homdage Haurikiba Manipur da Hausa Togliba crisis asi ngasi gathana nimi jamaga kontra mathoi mabung pare. Irang manung sida tonga tongamba wapong kya phongdong natuna lakhiba ka loinana irang asige mayon su nongmanamagi phibam lusalakle hana landarapa mafam singyauna ngarang phawbada anoba amukta sulandarak triba mafam palenda sulandaraktuna mishi mina aso open kaya amuna hunana yauki asuk sanglaba matam lep leitana chathadakleba lan asi hauzik phawa loishandana thamba asi India lengake sponsor tawa manba lanta ama oirabra haibase Aam Aadmi Party of Manipur na chingna tabangam laktre haina of Manipur ge activity coordinator Bisona thingnam na phongdarakle ngasi Manipur Press Club ta pangthopa paugi mifam amada Bisona na high state lenga na miyamda haidopa yadaba thodang kaya ama lona lan maka sathan ba haibase shu lenga ke pangdaba thong ni Manipur ge praja miyamna lengak ta taliba demand de landarak liba ase athwa matamda lebhalu haibane lengak ta haidokpa yadaba praja da khangan ba yadaba nuclear weapon saba ge phomla piyo haibanate lengak ama leina miyang ge punsi amati lanthum nga pangamdana mishimina aso apan yungkai chakhiba sing duge compensation pinaba leidiba lengak la lengana paikhat piriba thabak tharom singda apna ayepa pibanate tawbatabu lenga kasi house ka homga ki marakta leiriba khenabadu khanglamdaba se angakpa poi ngarang state cabinet na lokhiba warep ta landarak libasi loishinaba warep amata yaudaba haibasi Manipur miyang lebak thibani thamoi shengna center amadi state lenga ka anina lan asleban ge harabadi ngasi su adumak leban bangamgani haina apna thazai ngarang India ge konong Delhi da pangthukiba G20 ke miphangi mapu oikiba Prime Minister na terrorism muthanaba pitri ge lebak singi puning jingsin khiba thaganingai ni adubo Manipur ge purop amada ko ge terrorist na landarak lebasi terrorist ke thawong natabra masi hana amutang laksin ba honabiu nakalamuram da ngarang palengi thawtukta samrapos na chathakiba inhuman oiba thawong ap Manipur na kanba mauna kanem tawi Mecham miyam ngang na balediba force amana miyam da onsilaga nongmai kapsin ba lera khulak da sangduna nongmai pangkap ta kapasi madugi thaunado kuki terrorist sing thengna bada seasonara labadi apna India ge president da medal pinana bagidamata hazagadabane khuta sakti pai haiduna India ge constitution da yauriba article 395 amadi dual schedule khongkong nage khanbiganu yamna ngakpa amana lenga mapuna channa ba honabada wazaraba Manipur gi Lok Sabha gi Mekhalda outage candidate oikiba Benjamin Mate Kowa amana palengi thongdokta leikidabani haiduna lisangani kunitoida Jammu amasung Kashmir gi terror attack ta leikidaba Romit Chauban Kauba amagi maming paluduna maitena Assam Rifle da attack tawbada sire haina phongdorakpasini India lenga ke Home Minister da World Cookie Jo Intellectual Council na ikiba city da Molnoi Thamnapokpi area da Kuki ge khulsing Maitai militant singna Landarapada 21 Assam Rifle ge personnel ani shiri haina thamkiba wapham kayam
chumba waphamno haina hanglapaka loinana youth of Manipurna lebak kananabagi laurakpa aina yaba thabak tharom singda of Manipurna shawakani amadi lebak miyanga loinana chaminagani haina su bisonana makhataragli सबके साथ सबका विकास सबका विश्वास हाइदना बीजेपी लेंगांगना तोइना लौबीरिबसे अखोइगी लैरिबा इरमद मणिपुर से सबके साथ सबकी विकास अमदि सबकी विश्वास की मनुंग कोई चंद्रब्रा चिजु अखोइ वफम जिमा कोई क्वेश्चन मोइना कोई थमजगे अदुग लोइना ममांगदसु वंजखिबा कोई मफम असिदा लैबिरिबा सेंट्रल पैरा मिलिटरी फोर्स सिंगना मिसंग मिखाई नाइबिदना कांगु की खेनब थंबिदना असुंबा माइकैदा लेपिदुना इरांग असे लोसिनबिनब होनबियु भारत हाइबसे ब्रिटिश के शासन की मखादा सही चांग हेन लेरप मतम Prajada onsindana nongmai kapa mi kaya sikiba amadi mioi chamage mbathakta sokhiba palenge thodoga asibu cabinet na kandem tawi haibagi maung yaningde Housing Power Unified Command kari tauri kari kidamakta Assam Rifles ke mathakta FIR laude cabinet ke decision mature oide haina ngasi Manipur Pradesh Congress Committee ke president ke Magar Chandana Congress bhavan na pangthopa pauge mi phama mada phongdokrai MPCC के प्रेसिडेंट ना मकातारुदना हाई ngasi state asida praja miyam na center amadi state government asi nongmagi yaningda ba helakle palenge thodokta karige Assam Rifle nambi chamda nongmai kablebano masige matangda government na kari step laurabage cabinet ke decision center da paudamlani haiba sarkar ase sonmanle government leitaba chap manare unified command kari tauri thodok thopam da leiba Assam Rifle da explanation call taukrabara mafamba aduda state ki IG SP amade police officer kaya leiki kari gi FIR laude adubada FIR launch tawkadabane haina phongdoke state asida housing oiriba crisis asana maram oiraga praja kaya wanariba satrasing school ningtina kadriba state ki economy da nomanomagi soda ragliba punamagasi state amade central government na punna thabak tawdabadagi ne haina president phongdoke lusingbanina honorable chief minister na karimta haiba ngamaroidra asumaina sum chathadura leiraga ngasi manipur da adagi mati asok apan awana mayam si nomunomu sum tegale karimata sarkar man leiri haibagi Central government da thaja basu parjana leiraktre state government da thaja basu parjana karimata leiraktre haning ba heta hatpa kaming ba heta kapa loyal order haibadu panbada bo ikaire karimata basigi responsibility sarkar ki moral responsibility adagi sarkar ki tawgada tawroidaba do's and don't Lady law and order की मतंग से करीबता मसले से अदी पूरा जीरो दले थोकरे Manipur ki film maker Mayang Labab Romi Maitena Russia ge Kazan city de pangthokiba taramapan suba Kazan International Film Festival ge non commercial film category da mahana direction tawba film aikhoi ki yum award home da best director ge award phangkrai Maman Thada Pangthokiba 69 National Film Award 2021 Daso Best Feature Film Manipuri Award Pangkrabane Award si Pangbaki Matangda Romi Maitena Phongdokibada Manipurda Hojak Togleba Irang asina Mio Lishin Kaya Mayum Magai Laihandre Asagoma Pibam Asida Award si Pangbasi Wahantok Laitabagomane Manipurda Sigomba Thokdok se Tolam Dragade Award as Pangbaki Damata Ai Yamna Nongarang Godabane Haike Haukiba listingani kunitoi da official report da Manipur da mioi kunipan suicide tawduna laikide masigi manungda mioi mangade mahiroi oiki Sangsata mioi manga suicide tawbagi manungda mioi amade mahiroi oiri masimag laibak thibani haina National Health Mission Manipur ki State Mission Director Dr. Ningomam Samarjana Phongdokre Wapamas National Mental Health Program amadi National Health Mission Manipur na Indian Medical Association Manipur State Branch amadi
Indian Psychiatric Society Manipur State Branch ka khusamnaraga ngasi World Suicide Prevention Day thoram lampel pata leiba Indian Medical Association Hall da pangthokpada phongdokhibani thoram da athoba mitunglen oikiba ningombam somorjana makatana hai malingi oina amadi India ge oina su naha singda manglan amathamle adubu naha kya tonga ba wakhal amadi pressure namaram boidana masa mathanda sijabki case kya lady masila bakthibani Manipur gi oina yengbada mioi manga sibagi manungda mioi amadi mahiroi oiri Lisingani kuni toida official record ta mioi kuni pan suicide tawraga sikhi masidagi helamasu yai masi report lakhiba masingne Piba masida suicide haibasi matam chana masidagi kalhoba yai haibasi mama mapa amadi miyamna khangminaba mathau tai haiki mana makata na hai lenga ke maikai dagi su kanagumba amana suicide ke wakhal paurapa wakhal leita pada matamda doctor singa paunaba thabak kya paikhalle Mioi amana ohongpa wakhal lakpada leminariba singna su chingnarabadi Dr. Singatana tuna thawai kannaba honamina se haiki Manipurda suicide siba da mangai manunda amadi student ne and the tragedy is this is preventable and noi maruma pangse satra satra singna high symptom masai professors in the heavy symptom ne thegdarabadi masida focus tawraga you must advise them help akoi telemedicine call center which is open akoi ni masing sudabagi office hours tak tawin 9:30 to 5 aduga it will be soon 24 hours service tawin koi honong lawan kan namanazari sigumba helpline Taramadudai Ima Manipur State Branch ke Professor R.K. Lenin Indian Psychiatric Society Manipur State Branch ke Professor K. Santiblasu Sarugyaki Taramduga Mari Lenina State Level Extempore Space Competition da First, Second, Third Takiba Singh Amadi Consolation Prize Phangba Singh da Guest Prize Amadi Certificate Yanthoke Assam Rappers na mitam miyam da chathabaka henba thawung singe mayokda ngasi panjau pangakpa committee na sinduna kaksang panjau da miyam na wakan mifam chathakre wakan mifam pa da saruki yanamba social worker khetre miyam Kennedy na phongdorak pada tha sige tangka Nepal da Palente area da Imphal More lambi gi laimangai jingjin ge unapal lamkai da sariba Assam Rifles ke barricade lawthu o haina sangsang khipa miyang ge khongsang da Assam Rifles na mitam miyam da atamna na nongmai kapsalaktuna kaksang dagi yangkham jeten koba mioi ama amadi salung phamdagi soibam nanaw koba mioi amaga puna mioi ani nongmai maruna panduna lekhedabaga loinana mioi taramatoi buna nongmai maruna panduna aso apan nangkhiba amadi atopa mioi marifu henbana su aso apan Nangkibagi thawongka adubo akan mamaunda kanem tawi atubada state amasung central laingana Manipur ke Assam Rifle lokto u sugi chana kanglon ngangtaba kuki militant singi su lokto u Manipur da kudaktege energy chana halu haiki hoji oiro film chida khogi miyam na khoina hogi pamjari basi siguma miyam gi merakta leba yadraba yamna tamchire ba Assam Rifle si Manipur haiban lam sidagi khoi mahon sidagi Manipur dagi Assam Rifle halan gi ba aduga Leiba su militant sing na toriba hogi sugi wang chani thau mayam se asi government na state amadi central government na ahpa miyeng changbi raga su si lokthok na hona biwa duga Manipura hoi kutak tak energy chalan biu natraga di hoi matung na hoi ka thau mayam problem mayam se hoi khaluraga hoi na tanjari ba ngasigi maru ba demand di hoi Assam Rifle lokthok kiba Manipura energy chanan biu su lokthok ba haibna chingba maru ba demand om se aduga Manipura administration ani ohum sumaina mauthuk ba yaro one administration one Manipur haba wakhalon dor ngasi ge sumba sirin protest panjau pangak committee kaksing pangthok chabni ngasige wakan mi pamaduda miyamna gobeka Assam Rifle na micham hapiyaning de Assam Rifles atubuda lagto u Assam Rifles na micham miyamda kuthaba yaning de haibane chakba thaba placard sing pai bagaloina na kholaw oina sulauki Assam Rifle mission Mahatma
Asana Pera Mr. Mahapa, Eva Manipura, long live, long live. Hauki batang nipanda kaksang district ke palenda thoki bathok ka dada sabra prosna kapadege soktuna Rimsa Hospital la lying liba mioi amake statement lawala khibi Didi News ke nupi paumi amana asam raprosna kapani haiba yaroi amade asam raprosna kapadege sokpani haibage kudam sangdam piba ngambra haiba wahodage thoki bathok aduke matangda ngasin nakal ani ke mioi sing haibade Friends in Need Society finds hairoka amadi Didi ke News ke paumi aduga Pau Paunaraba Matunda Yasanaba Purakre, Haidaba Yasanaba Purakiba Wafam Sing Adude, print Amadi electronic media Kutanga, Miam Kangna, Singdo Pagaluna Makatana Sigoma Pam the Bataudo, Toktanaba, Tazaba Pibadegi, Amasung Didike Infalge Director Na Tokpa, Order Amagi Matungina, Paumi Nupi Asibo, Ta Ama suspension the Tamduna Maki Matakta, action Loba Haibesini Haina. Friends in Need Society Hairoki Cherola Mana Pongdoro Pagaloidana Lebang Miamna Soidaba Ngamdaba Muibane Haiba Wakalona Sinamang Taraga Mahaki Matakta Leramba Pendaba Kea Kopiduna Makataba Pandaba Tautok Toktanaba Puna Tautang Lominarasi Haiba Wapam Sutamlagli Yelomi kan balop wawagai hianglam kairak amasung khoidungge imakiana Manipurda Maitei amati kuke purupanige marakta lan tornarakpadage ayung nungtin numidang leptana ngasi phawba hianglam wabagai lamkai kaithel da gari asad oksing sek tawagi thabak chathade gari asad ok sek tawribasi maroina Central Forcing amadi mayai ka ba chinja puthok present tawba thingli Amutomi Diva Life English Skunda Wabagai Lamkai ge sei khudike pangthokpa Founders Day ge thoram ngasi skunda asida achamba thoram amangaloina na pangthokre ngasi ge thoram pa asida skun chige founder member ahum Maibam Abhiram Waikhom Haimo Singh amade Maibam Ongbi Amutomi Devi ge photo da school ge staff amade Mahiru Singna laikatnai kai khuna bodke Ngasi ayopo mapon makairam tabada kurkul lamkai Impal West Maya Pai Bisingna Asad Ok Sing Sek Tabada National Sport University Kautruk NHCU Impal West Balindra Construction Limited Tabak Suba Lakpani Haiba Nupa Mapon Amasung Nupi Yauna Puna Mioi Taramato Chek Tauke Haiba Mioi Singasage Marakta Bitu Kishu Koba Jai Taramapan Suraba Mioi Ama SLP Yaudaba Tengnare Haina Apunba Kurkul Nupi Chakhat Lob Kurkul Ge Secretary na Thokpa Jerolaman Hairi Jeronasana Asina Pairegliba Aadhar Card Adusu Ngasi Ayopung Marita Bada Mauda Semlakmani Haina Masamasana Yazari Loinana ILP Shu Hairiba Pungpam Asimaktada Mauda Semani Hai Makatana Wahang Pohang Bada Musing Asi Jarkhan Amasung West Bengal Dagine Haiba Kangmangamke Haiba Musing Asi Sorada Leba MD Azmir Kawa driver Amagi Winger Gari number MN 04A 5124 the Purakpani Makatana Musing Asi JC ILPS da Kusanakre Housing Manipurgi Oriba Tagdulaita the Pium Asida Sumna Panmeti Yaudana Sanglapa Asida State Boda the Matau River State Forcing Matau Pazana Taudabra Haibagi Chingnabapoi Haiduna Kurkul Maira Pai Bishing na Pongdoragli The Culture Forum Manipurna Sinduna Ngasi Haigrujam Shamsundar Singhna Manipuri Bangla Amadi Maite Mekta Handopa Lairika Ani Pongbage Tharampa Ama Manipur Press Club the Pangthokrai Lairikani Adudi Tugalak Amasung Arunba Pukridi Lairik Pongbage Tharampa Adu President Manipur Sahitya Parishad Longzam Joy Chandra Singh President The Culture Forum Manipur Huirem Bihari Singh Head of Program All India Radio Imphal Adhikari Mayam Gichandra Sharma Cultural Activist Loitong Bam Berjaman Singh Amadi Imphal College Ge Principal Moirangthem Priyobrata Singh na Mathang Sina Chief Guest President Amadi Guest of Honors Oina Sarubyaki Haukiba Juntage Tang Taruktage Torbungda Lal Pangani Haiduna Chakraga Yumda Halakidraba
Thibada langlan langzin khangdana leirakraba maistamp malengamba asi Laikidre haina lauraga lining laishonge sanabe oina apunba lop ningthangkhong amadi imungi miyosing nangasi pangong ko una malengambage mahut silaga aroiba mathomangam poloibage thoram mahaki ningthaukhong 1 number 9 da leiba yumda ngase pangthokrai panbayabadi manipurda thoklebai irang asida haukiba Junthage tang tarukta lan pangba chakhibadage ningthaukhong 1 number 9 dage Maistam Malengamba Jay Kunitoi Ningthaukhong 1 number 3 dage Gurumayam Boni Sharma Jay Kunitoi Amadi Ningthaukhong 1 number 6 dage Pukrambam Abita Jay Kunitoi Hariba Mayo Hom Asi Siribra Changlibra Haibage Laglan Langjang Khangdana Lerakli Upon Balup Ningthaukhongge Vice President RK Tumbishna Devina Pondora Kibada Ima Leibakpo Nungsi Zaba Ningthaukhongge Naha Ahomna Thoklibai irangka asida lanta pangbane haiduna chakraga ngasi pawalang langjin khangdana lerakli karigumba laikhidaba thoklagadi mahaki thawai mirena mafam khangdana lerangbani khanduna pangongna mahuselaga poloiba malengambage aroiba mathau mangam pangthokpane paliba lengak asina su thiba khangdana leiriba mioi ahumsige lepham langla langjin pothokpada mateng pangbiu haiki Ajilakpa matamda lairiba civil organization aikoi ningthaukhong apunba lupna angangsing ado kada changriba lanpham aduda maga changminaba group singda hangdana khotan tawjarakpa matam thipam khangdabadagi aikoina Bishnupur PS ta missing report amasu pijakhrabani adubu ngasi aikoi press media da aikoi darna kaya phamdana ima iben mayamna aikoi gi cha sing adugi sigraga su changaga su mafam amdadi khangan biu asibo oraga su singnung manungda kapna pham aduda tadan leiram lagani isa sing adubu khungat piraga upay ma tawduna sarkar na mateng pangbiraga muktang pibiyo haiduna mama oibi kayana tengtha kap lauduna kaya haijaba matamda ngasi sarkar na su thawoi wawoi bidre isa sing Impal is Yangampokpi Police Station ge manung channa leiba sabungkhok khunauda mege tangka ahomdage haurakiba kangloke irang asana marambo idana mafam asida khol ngakpala kiba police personnel amale khidre laikhidraba police personnel ado Banerjit Seram chehi kuntradu apukpa laikhidraba ozet langthawal mayai leka degine housing Urkhul district police ta posting tabane Ngarang asi numidang pungka amaga minute tara adwaida duty takadaba me sinnabage hawdokpada mahak sor honba wana phuka hawgalaba tungda kudata amok mafam adumaktada tuthaduna makhong makhot tingthoktuna leikhe maduda leminariber singna ngehak langnarba tungda manak nakpada leiba Yangampokpi primary health center da pakhatke adubo doktana sinapurakle haina harakhe haire Banerjit Seramna Laikidabada Sabungkhok Kunauda Mairapaibi Club Village Committee ki Mode Sillaga Sabungkhok Kunau Village Committee Secretary Thoibana Phongdorakpada Laikhidraba Banerjit na mafam asida hek lakpadage mafam asida leiriba khunja singbo asoi angam thoktanaba yamna kanna ahignung tend khaidana duty tawiduna ngakpi sembirama amasung Pominaba machimanau amagom nungsi sanana lairakhibani adubu ikhang khangaudana ngarang numbidang laikhidaba asida thamoi shongna nungaitaba phongdokhe amasung imang manungi awabadasu sarubiyazari haina su phongdokhe lamlai dalaba Bright Career Academy da hangba rally camp ta lairamba tumukhong moirangpurel ithamb Sanaj Sabi Sabungkhok Khunauge Khunja Chamarom School ase class tawba haurakpadage Lamlai LP School da Hongzin Khibadage Phibam Lamlai Kendrage MLA KH Ibom Chana Yengsan Bagaloina na mateng pangkrai Lamlai Kendrage MLA KH Ibom Sana nauna Hongzilakliba mafamba adu Yengsan Bagaloina na mateng panglakpada Lamlai Peace Committee ge maikaidage thagapa phongdorakpagaloina na Hana Lairamba Mapamba Madi Housing Nauna Hongsilakliba Mapamba Asda Mai Pangna Tabak Tawada Emelena Laurakliba Tawdang Su Tagatki.
Hauzik satiribal lana sida awa ana taraba singda tera kaithal apunba maira paibi singna matenga pangtuna lapage saruka ma oina ngasi Tronglaubi area da khul ngaliba volunteer singda angamba selge mateng pangkhrei ngasi tera kaithal apunba maira paibi singna Tronglaubi khulda chatuna selge mateng pangbage khongsat asaka mari leinana sarugi yakhibi nupi amana phongdorakibada Hauzik sathariba thamari mapung pharaba lebaki loraba tanphamba asida Maikai kaya dake lakpa isa issue singna jingkhong jingya da tumba chaba khangdana lan ngak liba asida mama oibe aikhoina angamba mateng pangpham thui khanjabaga loinana selgi mateng ase pangbane makhatana isa singge damakta angamba thauna putoktana mateng pangkhigeni haina phongdokhe isa mayang sina kali ka soy gidage kali da kanu taw gidage aba mayam mama mayam sina ne khoina isa sing damakta angamba thauna putoktana isa sing angamba leija ba khoina tawraga mayam gi mating kitang taw su pangge na tera kai ten mera bai mayam na khoi may kitang sillaga isa sing gi angamba mating kitang tong law bi isa sing gi damakta angamba mating kitang taw su pangge na khoi mama mayam na thauna lingjan putoktana isa mayam gi kali da soy gidage mayam tawraga doi su pangyen na khoi hujing asi sinjabani ngasi gi paisa Singa Nongzai Welfare Association SNW and Sinduna Singa Nongzai Sagai Cha Singe Marakta 10th rank suba oina tonga competitive exam amadi class 10 amadi 12 exam da mai pakla besingda puning thogat pagi thauram khabai soi karong thongda leiba Jamia Halima Aziz ta pangthokhrei tharomaduda joint secretary Home Mohammad Rahanuddin Chowdhury SNWA President Muhammad Dint Muhammad Allies Inausa Deputy Secretary Secretariat Muhammad Ismat Khan Nachingbana Sarugya K Tarongamari Lenana Rahanuddin Chowdhury na Phongdokibada Mahiroi Singna Lairek Hainaba Honabagi Mathakta Kunai Amadi Levake Chanakanglont Masakhangnaba Honabasu Chungani Laring mati chana tamduna thabaka achawa tawraba matungda mama mapa kairo laikai kauthoklaga chakhit bagi chanabi amma oina dakli basi aphabanati haiki Malempe and Mato production na puthokpa manga chuba music video album se seboti haina mingthonba ngasi haunabi matung ina achamba thawrampa amaga loinana miamda phongkhrei Yaripo Bisnu Naha Pukri Achoba Mapal the Leba music video aduki Isai Mayaki Iba Amadi direction Pikiba Ibo Tombi Kuman Chage Yumda Pangtokiba music video album Adu Pongbage Tharamba Aduda Rajendra Mutum Radio Headmaster Poiro Konjin High Skund Niranjan Usam Vice President United People's Front UPF Manipur Amasung Ibo Tombi Kumancha Lyrics Amasung Director Na President member sing oina daista phangki music video album ba ado phonglatuna UPF ki Vice President Niranjan Usam da phongdorakibada music video adugi isai baye ki iba amade direction da pikiba ibotombe khumancha asi yaripok lamdam khak natana iramdam asigi leibaki oiba thodokya da su sarugya duna matamatangi oina leibaki oiba isai kya iduna phonglakraba amane Lebaki Iranka Asana Marampo Oiduna Pongbangamdana Leraklaba music video album ase Miamna Susawapi Haina Pondoki Surlai Ananta Amasung Americana music video album asege Saisagli Z20 Summit Loishan Ba Oina Prime Minister Narendra Modi na Z20 Presidency Virtualgi Lula da Silbada Ceremony and Gavel Krishna Duna Z20 Summit Loishan Kray Prime Minister Narendra Modi na New Delhi ge Pragati Maidan ge Bharat Mandapamda Pangthokiba Tharamda Ceremony and Gavaladu Krusina Kibani Luinana Numinini Chatarikiba World Leaders Singe Oiba Mega Conclave Adu Ngasi Loishan Kray Adumbu Oinamak Prime Minister Narendra Modi na ngasi France Canada amasung Nigeria na singbalebak singe luchingba singe unaduna meeting kia pangthokadori hairi Ngarang dagi chatharakiba Z20 summit aduda sarugya kiba US President Joe Biden UK Prime Minister Rishi Sunak amasung Canada ki Justin Trudeau na Rasgata chatuna Mahatma Gandhi ki maphamda ikai khumna bodki Z20 के समिट सरुक यारिबा फ्रांस प्रेसिडेंट इमानुएल मैक्रोन Prime Minister Narendra Modi का
Vasdaiva Kutumbakan, the world is our family. Malem asi amatani haina thaba caption manakta photo amana minaki. Luchingba anina lebakani ki mari phagana basu warishanake hairi. Ukraine to war ge matangda Prime Minister Modi na Pire pusu Emmanuel Macron na thagat ke. The G20 asi political discussion ge form pa amasunate haike mana makata na phondo kibada state ki sovereignty amasung territorial integrity kaidana bagi matangda G20 summit ke declaration gi darkar oibadulai haike. Hausi garu bada maroiba pau amane pizade. Thamoy sengna Manipur amati central lenga ka anina lan ase leban ge haribadi ngasisu leban magangani haina am admi party na thazai haina abu Manipur ge besona tingnam na phongdokre. World Suicide Prevention Day thoram pangthokre. Lan pamba chakhibadage halakhidraba thibada langa langjing khangdana lekraba malengamage mathau mangam pangthokre. Loinana Prime Minister Narendra Modi na Lula Silva da ceremony and gavel Christinaduna G20 summit ngasiloishin kre. Image PAODAM gasagide matang sidaloijare ming tabiri besungba amakana khurumjari.